स्टेट अस्ता लेरिबा कनागुम मियोय नत्रगा ग्रुपना लोना यादब मोंगदा पाइरिबा खुलाई सिंह ngarangdagi hawraga numit 15 fawbagi manungda leingakta surrender tawradrabadi logi oiba akanba thabak lawkhalagani haina manipurgi chief minister office na thoglakpa cherol amada khangalakle cherol adugi matung ina kanagumbana numit 15 ni asigi manungda lona yadaba moongda paiba khulai surrender tawradrabadi madu taramna तौरबदी मधु तरामना ओकनी हाइरिबा नुमित 15 नि असigi matam loiraba matungdadi central force amasung state force na akanba operation sathaduna khulai sing phagatnaba hodnagani loinana loina yadaba mawongda khulai puramba thengnarabadi logi matung ina akanba thabak laukhatgani पुलिस कंट्रोल रूम दगी थोगलकपा रिपोर्ट अमगी मतुंग इना हाउखिबा पुंग निफु निपान असिदा स्टेट असिगी मफम खरादा मियाम थोगलक्तुना खोंजंग संगसिनबा लेखिबना चरांगनबा खरा थोगलबसु पुलिसना अकनबा सेक्सिन थौरंग लौखटख्रे हाइरे Security force sing loising loya amadi irang thoglak pe yaba mafam singda maruoina Bisnupur Churachampur amadi Thaubal district thibo humbagi thabak chathaki loinana National Highway 37 amasung National Highway 2 da nongmada changdaba yadraba potlam sing puthokpa gari chani humputara nipan amasung humpu nipan akanba security section thaurang loinana irang thoglak pe yaba mafam singda security thamduna gari sing apan ba yaudana chalhanaba honaki haire Manipur ki ching amasung tam ki tongan ba district singda checkpoint chama kuncha humdoi semkhibaga loinana state asigi tongan ba district ta thokiba thodok singda chenaba mioi listing amaga chani marfutara rom police na detain tawkhre amade miyamna lana sandokliba video sing asibu thajabidana ba amade lut tawkiba khulai sing police ta sinabina ba appeal tawrakle